Namfuda District 8 hapkatkiba handoknaba taksilakli amadi UNC na October 3 dagi pung 9 gi Bandh Louthokkhre. Haukiba kumsing ing 2013 ki December 9 da Naga Singhi wafam amata tabidana matamadugi Congress luchingba Ibo Bilengakna District 8 Namfu Hafuda semjinkiba adugi matangda waroishinama puraknaba United Naga Council UNC na lengak asida kayarak hanna memorandum piduna chumthoknaba taksinkraba matungda ultimatum amasu pisinkhibani adubu India lengakna aranba thawong asi chumthokani haina maikai ahumgi wari sanabada hanjin fongdokrabasu ngasi fawba thabakta onthoktre haina UNC na pendaba fongdorakli. Kumsing ing 2013 ki December 9 da hana leizaram liba district singdagi khaidoktuna semdokhiba makha taba district sing adu stakeholder singi ayaba amata yaudana chathakibani. Mamangda Manipur lengak amasung Naga miyamna yanakhiba memorandum sing adubu thawoidana amasung India lengakna kumsing ing 2013 da pikhiba thajabasing adugi mayokta anauba district sing semdokhibani hairi. Masigi matungda Naga singna makhal kayagi protest amasung economic blockade sing chathaduna state asida numit 138 chupna national highway sing thingduna protest chathaki. Chairak aduda Manipur lengak United Naga Council amasung India lengak ki marakta maikai ahumgi oiba wari shanabagi thabak round 10 rak fawba chathakibani. Hariba tripartite talk adu haukhiba kumsing ing 2018 gi March 8 da ikon konbo oina chathakibani hairi. Masigi makha tarakpada UNC na lamdam asigi tongan ba media outlet singda fongdokhiba matung inna state lengakna kumsing ing 2013 ki December 9 da hana leijaramba district singdagi setoktuna anauba district khara hapkatkhiba adu namfu hafugi thabakni democratic oidaba khongthangni haina fongdokhrabani. Naga miyamna hiram asigi matangda makha tana lengak wari shanaba pamli aduga Naga singda mayoknariba khudongchadaba sing asigi waroishin puraknabagidamak state lengakta ultimatum pisin khrabasu ngasi fawba thabak oina pangthoktrි. Masina maram oiraga Naga singi kholau state amadi center lengakna khangbinaba pandamda anauba district 8 asi thupchingadabani haina kholauga loinana lakliba October 3 gi ahing nongyaidagi hauraga pung 9 gi total ban chatharagani haina fongdorakli. Athingba asida media amasung emergency ga mari leinaba essential service singdi komthokani hairi. Miyamnasu ban gi khongjang asida mapung fana saugatpiu haiba wafam thamlakli.